ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯗ ꯃꯣꯏꯖꯤꯡ ꯋꯥꯡꯃ ꯇꯥꯕ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯌꯥꯁ ꯈꯥꯟ ꯑꯇꯣꯞꯄ ꯃꯤꯡ AAK ꯆꯍꯤ 52 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯖꯤꯃꯨꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯀꯌꯥ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯅ ꯐꯥꯒꯠꯄꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕꯗ ꯆꯦꯟꯅꯔꯤꯕ ꯑꯌꯥꯁ ꯈꯥꯟ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ, ꯍꯧꯈꯤꯕ ꯃꯦ 10ꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯑꯌꯥꯁ ꯈꯥꯟꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯕꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯍꯨꯔꯥꯜꯂꯛꯄ ꯒꯥꯔꯤ ꯀꯌꯥ ꯂꯩꯔꯝꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯑꯌꯥꯁ ꯈꯥꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯇꯨꯡꯗ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯠꯊꯈꯤꯕ ꯔꯦꯗ ꯑꯗꯨꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯁ 125 ꯑꯃ, ꯑꯁꯪꯕ ꯃꯆꯨꯒꯤ ꯄꯦꯅꯦꯜ ꯑꯣꯏꯕ ꯑꯃꯨꯕ ꯃꯆꯨꯒꯤ KTM RC ꯕꯥꯏꯛ ꯑꯃ, ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯍꯣꯟꯗꯥ ꯗꯥꯏꯌꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN04B6725 ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯃꯆꯦꯠ ꯈꯔ ꯁꯤꯙꯕ ꯍꯧꯔꯝꯂꯕ ꯎꯠ ꯃꯆꯨꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯐꯥꯒꯠꯈꯤ꯫